Ayambo Amazing Bible Prophecy Minister na taramna oksari ngasi aina ngangadruba topic asidi two condition to be safe aikhoibu kanbiningai gitamak phibam ani lay hariba phibam ani do kadino haibsigi maramda aikhoina ainase masi yam maruiba topic amani ahanbada ishoda prathana thokse sargada lebe pa yam thaksare aikhoibu nahana kanbiningai gitamak phibam ani darkar lay hariba phibam ani se karino haina haiba asigi maramda tolabana naina khara ngangjagadore basibna na borpinabiu tariba isinaw khudingda sumapana ita borpinabiu Prabhu Jisu lungda khramjare amen ahanba text John 17 ge 3 je paminasi masim yamna khangnaraba text ne masina hai and this is eternal life that they might know thee the only true God and Jesus Christ whom thou hast sent haidi asengba ishor asengba amatangairaba ishor haibadi ipa ishor amasung Prabhu Jisu Krista ipa ishor na tharakharba Prabhu Jisu Krista asi khangba haibase arang kubamni haibni aduna ipa ishor khang asengba ishor ipa ishor amasung Prabhu Jisu Krista bu khangba haibase arang kubam neba nangaina arang kubam khange haitadi ipa ishor amasung Prabhu Jisu Krista je aikhoina khangba darkar leba ishor bu khangba se darkar lei haibase masine aduga haidibase amu aikoi yengse 1 Corinthians 8:3 dako ishor bu khangba haibase karino haibase maramda yengse sida hai but if any man love God adubu kanagumba mi amana ishor bu nungsirabadi the same is known of him aduga haiba misak adumak ishona khangni hai masida phibam ani lare haidi akoina arang khubam phangge haitadi kanau mimna arang khubam phangge hairabadi ishob nungsiba tai aduga masina first condition ni ko akoina ishob nungsiba akoina ahanbada akoina ishob khangba amasung ishona akoibu khangba haibse masi arang khubam gi condition ani neba ishona akoibu khangba aikoina ishobu khangba haibsneba adubu masida kwari maru webse aikoina ishobu khangbado maru oyeba adubu hariba texna haibadi karamba mina ishobu khangni haiba taragadisida kanagumba mimna ishonung sirabdi hariba misagado ishona khangbiyeba hengko isinawsa adu tadi aikoina ishonung siradi ishona aikoibu khangbire aduna aikoina su ishobu khangeba masine kwari gi maru webse ai samna mu hajarke aikoina arangkum phangge hai taragadi aikoina ishobusu khangadabani ishona aikoibusu khangadabani adubu 1 Corinthians 8:3 gi matungnadi aikoina ishobu nungsi tarati ishona aikoibu khangye sinawsa khangiko aduna bu adu taradi aikoina ishobu nungsi batai aduna aikoina ishobu nungsi bhaibse aikoina ishobu khangbane adu taradi ishona aikoibu khangadi aikoina ishobu khangbani aikoina ishobu nungsi bhaibse aikoina ishobu khangbani aduga ishona aikoibusu khangbirani haina masigi text asina mayek sena haidi adu tari akhoi yengsem ko Matthew 7:21-23 da akoina hai kanagum mina aina ishobudi khangni haiba adubu ishona khangdaba mi kyamarom ko norokta satkane akoina di ishobu khangye haina khanjaba adubu ishona di khangbiramdaba mi kyamarom norokta satkane aduna masidagi jo akoina khangi aikoina ishobu khangi haibu khag yadeba ishona so akoibu khangbiba amsangeba anise yamna maru oi masini aduka sida hai 7:21-23 haise 21 haise aingonda Prabhu Lord kauba mipum khudimona ishogi ni tholabakta sangoi adubu sagada laiba ipagi aningba tawba maha aduna ishogi ni tholabakta sakane hai verse 20 da numit aduda haidi Prabhu ki numit aduda mi kamramna Prabhu haina kaukhni aikoina nahaki aina nahaki mingda aikoina nahaki mingda tungda lakadaba hana haidokidabra nahaki mingda phattaba botsing tanthokidabra nahaki mingda angakpa kamram pangthokidabra haina makoina hangani numit aduda verse 23 hai aduga aina makoida haigani I never knew you aina nakhoibu sukang khangide depart from me ye that work iniquity aingon digi chathokro pap tawba phattaba
पाप तौबना खोयना हाइगनेबा अदुगुमा मीसिंग अदुगी मनुंगदा अखोय यावदंगाय होनसी अदुगुमा मीसिंग अदुगी मनुंगदा यावरोगे हाइबा तारदी इसिन नावसिंग अइना नखोयदा अपील तौजरी अखोय ईश्वरबु नुंसीजे नुंसीबजे मथौ तायबा अखोयना ईश्वरबु नुंसीरबा मतमदा ईश्वरना अखोय खंगनेबा अदुगा अरोइबा नुमित अदुददी अखोय हारिबा ईश्वरना अइ नंग खंगदे चाथोकरो हाइबा मी अदुगी मनुंगदा चलोयबा मसिनिको अदुगा अखोय मु यंगसे ईश्वरबु नुंसीबा हाइबसे करिनो अखोयना ईश्वर नुंसीबा मतमदा ईश्वरना अखोय खंगनी अखोयना ईश्वर नुंसीबा मतमदा ईश्वरबु खंगमनी चामाने ईश्वरबु नुंसीबा हाइबसेगा ईश्वरबु खंगबा हाइबसेगा मसी अमतनेबा फॉर्जन 5:3 याम खंगनबा वाफमनी मसीको मसीदा हाय मरमदी ईश्वरगी याथंग ngakpase ईश्वरबु नुंसीबनी अदुगा महाकी याथंग ngakpase अरुबा नते है grievous को burdensome पोलुम नते है मसे इंग्लिश तदी burdensome अतोपा verse तने को his commandments are easy हैबने not hard हैबा हाइदि ngakpa ngamdabo akiba ओइबदो नते हाइबने सिला अदुगा अखोयना अइना हाइजनिंगबा अमतिंग ले इस्नावसिंग ईश्वरना अखोयदा करिगुम्बा याथंग अमा पिरबा ईश्वरना सि तौ हाइरबा तौ हाइरबा पोसंग नत्र पिरिबा याथंग अदो मदु तौबा ngamningai gi शक्ति दो ईश्वरना अखोयदा पिरबनेबा अखोयना ngमोइदबा अमता ईश्वरना कैदोंगदा हाइरो महाक लोइना पुना मंगनेबा मसी अयाहंबा ख्रिस्तान इसिनावसिना मसी थाजदबा लेबा अदुना बाइबल दगा अखोयना लुक 1:37 दगा हाइजे with God nothing shall be impossible हाइजे ईश्वर यावगदी तौबा ngamदबा करिसु लैते हाइजे अदुना अब्राहम दजु अखोयना अब्राहम दा मागी माना सही चामा सुरे साराना मौदा सुबा मतमदा मा मसा पोकने हाबे साराना नोकपा मतमदा ईश्वरना करि हाय ईश्वरना is anything hard for the Lord हाबने ईश्वरना ngamदबा करि लै हाबने अखोयना कावम जिको फिलिपियंस 4:13 दज नखोय खंगनी I can do all things through Christ who strengthens me हाजे आइबु पांगन पिबीबा ख्रिस्टगी मपान पुनम पांगथोप ngami हाबने अदुना ईश्वरना याथंगमा बाइबल द सि तौना हाइबा तारगदी मधु तौनिंगाय शक्ति दो ईश्वरना पीखरबने प्रॉमिस तो यावग्रबने मधुगी द मोय ईश्वरबु अखोयना थागसे अदुना मसिदा हारिबदी अखोयना ईश्वरबु नुंसीबा हाइबसे मागी याथंगा पाइबने कनाव मिसना याथंगा पाइरगा अखोयदा लीगलिस्ट की वखलोंदो ओइना खल्लेबा मसी अरानमनि खो याथंगा पोय याथंगा पने अरांग खुबम फंगने हाइने बो वखलदे याथंगा अगदी अरांग खुबम सुबम फंगो खो मसी ईश्वरबु नुंसीबदगी नुंसीबना मनु ओइगा याथंगा पसे मसी लाखदबनी हाइबनेबा अइकोना मसी मतंग लासरके फॉर्जन 2 की 3 to 5 दे जाय अदुना अखोयना महाकु खंगी करबा मतमदा अखोयना माकी याथंग सिंगालगदी शोगे याथंग सिंगाकपा 10 कमांडमेंट अखोयना इनबा मतमदा अखोयना माबु खंगी हमने शोबु खंगबा बि केनो मागी याथंग आखपसिनेबा शोबु नुंसीबा बि केनो मागी याथंग आखपसिनेबा verse 4 कनागुम मीना महाकु खंगी हारगा महाकी याथंग आक्त्रबदी महांग मसिन थ्रिबनी अचुंबदो मंगोंद लैते है अदुगुम मिसिंग अदुनि अथाय मैथ्यू 7:21 to 23 है आइरेबदो आई नखोय खंगदे इंगोंदगी चथोखरो पाप तौबसा हाइदे रोड चकदब मिसिंग ख्रिस्तान दे ओइबा प्रभुगी मिंदा अंगपा क्यामनु पांगथोपा प्रभुगी मिंदा तुंगदा लाखदबा क्यामनु महक हाइदोपा अनाबा क्यामनु फनबा ngamba अदुगुम मी अदुबु ईश्वरनादि खंगबिदबा करिगिदमा मखोयना प्रभु खंगी हारगा कोयना प्रभुगी याथंसिंग से खोंगावनबा मदुनेबा मसिन थिबा ख्रिस्तान नाइदो मसिदा है अइना हाइबने ते इचनावसिंग मसि बाइबलना हाइबनिको अदो 5 है कनागुम्बना माकी वहाई अदो ngakpa तारकदी मंगोंदा ईश्वरगी नुंसीबदो मपुंग फाना लई है अखोयना ईश्वरगी नुंसीबसे अखोयदा मपुंग फाना करबा मतमदा इनी माकी वहाईसिंग बाइबलना हाइबसिंग से इनबा मतमदा अखोयना मसी ओइगनेबा आई समझलागे को मसी की सरमोन जे याम सांगबा सरमोन इचनावसिंग अदुबु अइना 10 तकना अइना लौजरबने अदो अखोयना यंगजेबा कमाय तौदना अखोयना ईश्वरगी याथंगजे कमायना ngakpa ngamangani ngamli हाइबसेको मसी अखोयना यंगबुय नुंसीबा लाइरबा मतमदा याथंगा खुजि ओइथोयबा रोमन 13 की 8 to 10 दा है मींगोंदको अमखोय अमगा नुंसिनाबा नतना करिगुम्बा अमतदा मी कनागुम्बा मी अमतदा लमन तोलनगनु हाइबने मरमदी महा
ꯑꯇꯣꯞꯄꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯁꯤꯗ ꯑꯇꯣꯞꯄꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯇꯦꯟ ꯀꯃꯥꯟꯃꯦꯟꯒꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯒꯤ 6 aduna akoina mari subadagina tara suba commandment ado first last 6 commandment do ma mapung phale sida verse tai manako adum hai verse sida hare se nahan mitu mi wala na mi haloi dabni ado mi ge mapo hura loi dabni oi dabu ngang loi dabni aduga kalak loi dabni aduga atopa yathang chitha huba leiba taragasu masi isam samna nangi kairo leikai buna samakam nungshu hairibse masida subsale haibneba masina hairibse aduna masidagi ekhoina khange aduna ekhoina ishobu nungsiba taradi ishogi first 4 commandment do ekhoina nga kaneba ekhoina first 4 commandment do ekhoina nga kaneba haidi aigi mangda na khoi atopa lai amata leiba yaroi haidi ekhoina khuranggadabse ngasai John 17 gi ekhoina 3 da pa kibdo asengba ishor haibdi ipa ishor amasung Prabhu Jesu Christ natana atopa kanasu ekhoina khuramba yadeba masiko masi first commandment haibni aduga laimu ani suba commandment na khoina laimuti khuramba yade heba ahum suba commandment kari ekhoina ishogi ming aremada panba yade heba aduga mari suba yathangna ishogi tarene suba sabanumse sena nga u haibneba haiba ahanba yathang mari ase ekhoina inba matamda khoi ishobu nungsirabneba isho nungsiragadi haibse ekhoina tawroiba isho nungsiragadi ekhoi laimuti khuramon isho nungsiragadi ekhoina atopa lai amta khuramoroi prithibida ningnariba muslim gi ogera hindu gi ogera ama lairiba lai prithibida khuramnariba lai sing amta khuramoroi be shobu nungsiragadi aduga lai muti sulalaro hairiba khuramnariba lai sing adugi muti sulalaro aduga isho karigumba kareng ko thaina bada ishogi ming palaga ishogi phagi jugai tawbada ishogi ming asu sinaba lairoba aduga moroina kwaile moroiba ishogi pothaba numit tarin shubu pothaba numitse masi ngakani asmai tawdana nungsiba se ekhoina laita de ishogi yathang ase ngakpa ngamaleba nungsiba de karai degi horokpana nungsiba de 1 John 4:8 na hai God is love hai nungsiba horokpam de ishor neba aduna ekhoina ishor do ekhoida laita de ekhoina nungsiba laigneba nungsiba gi mamanda ko tawba ngamdaba karisu laite loina ngamme nungsibana aduna ne nungsibana Bible life se nungsibagi maramdane kwadi achoba commandment haju aikhoina Matthew 22 gi 27 dagina 28 29 30 31 saida hairibse first great commandment su khoigi thawai hakchang puning punam kholoine sobu khuramba nangi kero lekai buna samakuna nungsiba hairibse kaino nungsiba hairiba yathang asida love haibsida subsangarabneba aduna isnausang aina roibda haijaningbdi ishonai khoibu kange haiba tardi khoini ishobu khangbutai ishonai khoibu khangbutai madu tawge tardi khoina ishobu nungsigadamneba ishobu nungsiba mahak aduna mahak adu ishona su khangbire aduga mahana su ishobu khangeba adoi tari haiba mahak aduna ishogi yathang ase ngakani karina karai degi horokani nungsiba degi horokneba aduna ekhoina Prabhu da thajaraga ishobu nungsiba matamda Prabhu da thajaraga ekhoina mangonda sangba matamda Prabhu na ekhoibu suman bigraba matamda Prabhu na ekhoigi pa kohan bikraba matamda Prabhu ka loina na ekhoina maki yathang ase ngapung amaleba adu bitarde ekhoi arang khubam phangani hai ada ngasi de side tentana lo samjarage tabriba myam de shona bopi boishnu sinausang aduga kanagumna hariba video se atopa natraga masigi message se atopa mising de suna khoina share tawbiyo प्रार्थना तौमिनसे सरगद लेबै पायाम थागसरे एखोइबु kanbiningai gi dama ipa एखोइना नाखु खंगबा अमसु नाना एखोइबु खंबिबा अनिसे याम दरकार है से कोइना खंखरे अदुना तारिबे सिनाउसंग सुमा पानाय दबो बोल नबियो प्रभु गी मिंदे खुमजरे आमेन।